mayam pumnamakpu khurumjari 5-star Kanglipakna sinjaduna pangthokadawriba Manipuri jagoi amadi matam isai changdamnaba asida iramdam asida laibiriba jagoi isai bu nungsibiba ichilinau singna 5-star Kanglipakna pizariba khudong chaba asida adomadongi talent adubu uthokpiyu amadi mayamna support tawbiyu haina 5-star Kanglipaki mahut sinduna mayamni mafamda haijari jagoi amadi isai gi changdamnaba asida top 3 khanjagani consolation prize oina mioi mari amasu khangatjagani apunbada top 7 oidoini competition asi dance ki round ani amadi isai gi round ani oigani aroibada 5-star Kanglaipak pu ningsingbiyu Manipuri jagoi isai bu yokhatminasi saugatminasi haiduna 5-star Kanglaipak ki maikaidagi nolukna khanghanjari ahanbo oina sinjagadawriba Manipuri jagoi amadi matam isai changdamnaba ama pangthokjagadawri haiba competition asigi registration gi aroiba matamna October gi date 9 da oijagani jagoi isai bu pambiba haibadi khoidabiba nupi nupa ahan angang khaidana pumnamak saruk yabiyu haiduna 5-star Kanglaipak ki mahut sinduna nolukna haijari Manipur jagoi amadi matam isai changdamnaba ama 5-star Kanglipakna sinjariba asi Kanglaicha khwai khibikna yaubiduna haugalakliba jagoi amadi isaibu yokhatpada achauba thaudang lawminasi mateng pangminaduna tungi afaba artist ama oibada wai hapiyu haiduna 5-star Kanglipaki mahut sinjaduna nolukna khanghanjari lakadawriba October gi tang 12 amadi 18 asida 5-star Kanglipakna sinjaduna district level gi oiba Manipuri jagoi amadi matam isai changdamnaba competition ama pangthokjagadawri hariba competition asida saruk yabiningba khudimmakna adomna saruk yabigadawriba asi isai ni natraga jagoi ni habadu selection tawbigani animak yausagi habigishu ayaba pizagani isai gi oina saruk yabigadawriba khudimmakna adomna sakbigadawriba isai adagi scale khangbigadabani amadi haibigadabani isai amadi jagoi gi oina round ani leizagani hariba competition asigi tatna kangon sing amadi akupa marol gi damak makhada pizariba number asida call tawbiduna hina akupa marol khangbiba yaragani mayang ko na nungay pa mo tang pizage madudi 5-star Kanglipakna Manipuri jagoi amadi isai competition ama sinjagadawri hariba competition asibu yawi ningba interest leibiba ichini nausingna screen da pithokjariba contact number sida DM 1000 biro natragana direct call 1000 biro aduga pawphawna biro form submission gi last date che lakliba tang 9 sida oijagani hiduna matam manghan birano ngasima paw 1000 biro 5-star Kanglipakna ahanbo oina Manipuri jagoi amadi matam isai changdamnaba ama pangthokjagadori hariba competition asigi registration gi aroiba matamna 2025 ki October gi date 9 ni jagoi isai bu khoidabiba singna haibadi nupi nupa angang ahal khaidana saruk yabiyu haiduna 5-star Kanglaipak ki mahu sinjaraga mayam pumnamakki mafamda ikong nolukna haijari 5-star Kanglipakna ahanbo oina pangthokjagadawriba Manipuri jagoi amadi matam isai changdamnaba si pangthokjagani hariba competition asigi aroiba registration gi matamna lakiba October gi tarikh 8 jagoi isai bu khodabiba ichinaw amadi nupa nupi ahal laman khatana pumnamakna saruk yabiyu haidana 5-star Kanglaipak ki mahut sinjaraga mayamni mafamda nolukna haijari 5-star Kanglipakna sinjariba Manipuri jagoi amadi matam isai changdamnabagi thoram asida competitorsingi khanjaraga lottery otjagani hariba lottery asida matam chana lakpidaba competitorsingi wakat lawjaroi juri na lawba warepna aroba warep oijagani isagi talent uthokjanabagidamakta tanja ama 5-star Kanglaipak teamna Manipur jagoi amadi isai changdamnaba ama sinjari hariba competition asi from thaba hojare jagoi isai da thawai yaubiba amadi pumning thogapiba oina competition asibu saruk yabiyu haina 5-star Kanglaipak team gi mahu sinjaraga haijari lakliba October gi date 12 amadi date 19 hariba numit ani asida 5-star Kanglipakna sinjaduna Manipuri jagoi amadi matam isai ani gi changdamnaba ama pangthokjagadori hariba changdamnaba asida adom gi talent singbu uthokpiyu amadi saruk yabiyu haina 5-star Kanglaipak ki maikaidagi nolukna ningsingjari akupa maron gi damak thokhanjariba number asida contact tawbiyu 5-star Kanglipakna sinjariba Manipuri jagoi amadi matam isai changdamnaba asida pung amadagi hojagani
ꯀꯣꯟꯇꯦꯁꯇꯦꯟꯁꯤꯡꯅ ꯄꯨꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯔꯤꯄꯣꯔꯠ ꯇꯧꯕꯤꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏ ꯑꯃꯗꯤ ꯃꯇꯝ ꯏꯁꯩ ꯆꯥꯡꯗꯝꯅꯕ ꯑꯁꯤꯗ ꯅꯨꯃꯤꯠ ꯃꯥꯟꯅꯔꯣꯏ ꯊꯣꯛꯀꯗꯕ ꯗꯥꯟꯁ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯀꯗꯕꯅꯤ 5 Stars ꯀꯪꯂꯩꯄꯥꯛꯅ ꯁꯤꯟꯖꯔꯤꯕ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏ ꯑꯃꯗꯤ ꯃꯇꯝ ꯏꯁꯩ ꯆꯥꯡꯗꯝꯅꯕ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯝꯄꯤꯇꯤꯇꯔꯁꯤꯡꯒꯤ ꯈꯟꯖꯔꯒ ꯂꯣꯇꯔꯤ ꯑꯣꯠꯆꯒꯅꯤ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯇꯕ ꯀꯣꯝꯄꯤꯇꯤꯇꯔꯁꯤꯡꯒꯤ ꯋꯥꯀꯠ ꯂꯧꯖꯔꯣꯏ ꯖꯨꯔꯤꯒꯤ ꯋꯥꯔꯦꯞꯅ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯑꯣꯏꯖꯒꯅꯤ